ꯃꯩꯇ꯭ꯔꯕꯥꯛꯇ ꯃꯥꯔꯖꯦꯠ ꯃꯍꯥꯔꯥꯖꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯕꯗ ꯃꯍꯥꯛꯅ ꯑꯋꯥꯗ ꯃꯩꯇꯩ ꯀꯕꯣꯛ ꯀꯠꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯑꯋꯥꯒꯤ ꯃꯈꯥ ꯊꯥꯕ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯒꯅꯤ ꯍꯥꯏꯅ ꯌꯥꯅꯈꯤꯕ ꯑꯗꯨ ꯉꯥꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤ ꯃꯩꯗꯤꯡꯉꯨ ꯃꯥꯔꯖꯦꯠꯅ ꯃꯍꯥꯛꯅ ꯁꯤꯡꯍꯥꯁꯟ ꯄꯥꯝꯃꯟꯕꯗꯒꯤ ꯃꯩꯇꯩꯁꯤꯡ ꯑꯃꯁꯨꯡ ꯃꯃꯥ ꯂꯩꯕꯥꯛꯇ ꯂꯥꯟꯈꯤꯕ ꯑꯗꯨꯒꯤ ꯅꯤꯡꯉꯝꯃꯛꯇꯕ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯌꯥꯊꯪ ꯄꯤꯅꯕ ꯄꯣꯛꯂꯛꯄꯅꯤ, ꯌꯥꯊꯪ ꯏꯟꯅꯕ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯕꯔꯃꯥ ꯅꯤꯡꯊꯧꯔꯦꯜꯅ ꯅꯤꯡꯕꯒꯤ ꯃꯥꯌꯣꯛꯇ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯁꯦꯝꯕꯤꯔꯛꯂꯤꯕ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯗꯨꯅ ꯄꯈꯥꯟꯋꯣꯟ ꯑꯃꯁꯨꯡ ꯀꯅꯦꯋꯣꯟ ꯀꯧꯕ ꯁꯦꯅꯥꯄꯇꯤ ꯑꯅꯤꯒꯤ ꯃꯈꯥꯗ ꯑꯆꯧꯕ ꯂꯥꯟꯃꯤ ꯃꯄꯩ ꯑꯃ ꯊꯥꯔꯛꯇꯨꯅ ꯁꯣꯛ 1794ꯒꯤ ꯋꯥꯛꯆꯤꯡꯒꯤ ꯅꯤꯅꯤ ꯂꯪꯃꯥꯏꯆꯤꯡ ꯈ꯭ꯔꯤꯁꯇꯥꯕꯇ 1917ꯒꯤ ꯖꯅꯋꯥꯔꯤꯒꯤ 3ꯁꯨꯕ ꯆꯌꯣꯜꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯇꯥꯕ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩꯗ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯀꯛꯆꯤꯡ ꯂꯣꯝꯗ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯂꯥꯟ ꯑꯗꯨ ꯅꯨꯃꯤꯠ 8ꯅꯤ ꯁꯣꯛꯅꯔꯒ ꯑꯋꯥꯅ ꯇꯛꯁꯤꯜꯂꯛꯇꯨꯅ ꯊꯥ ꯑꯁꯤꯒꯤ 12ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯖꯅꯋꯥꯔꯤꯒꯤ 3ꯁꯨꯕ ꯆꯌꯣꯜꯒꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯇꯥꯕ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯀꯥꯏꯔꯝꯃꯤ꯫ ꯃꯩꯗꯤꯡꯉꯨ ꯃꯥꯔꯖꯦꯠꯇꯤ ꯇꯥꯠꯀꯤ ꯇꯥꯠ ꯑꯗꯨꯝ ꯍꯩꯕꯅꯤꯅ ꯁ꯭ꯔꯤ ꯒꯣꯕꯤꯟꯗ ꯄꯨꯔꯒ ꯀꯁꯥꯔ ꯂꯩꯕꯥꯛꯇ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯩꯗꯤꯡꯉꯨ ꯃꯥꯔꯖꯦꯠꯅ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕ ꯑꯁꯤꯒꯨꯝ ꯔꯥꯖꯅꯤꯇꯤ ꯍꯩꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯑꯁꯤ ꯊꯣꯛꯍꯜꯂꯝꯗꯕ ꯌꯥꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯋꯥ ꯅꯤꯡꯊꯧ ꯑꯁꯤ ꯅꯤꯡꯊꯤꯅ ꯄꯦꯜꯍꯟ ꯅꯨꯡꯉꯥꯏꯍꯟꯗꯨꯅ ꯁꯤꯡꯅꯕ ꯁꯥꯎꯍꯟꯕꯅꯆꯤꯡꯕ ꯊꯥꯗꯣꯛꯂꯒ ꯇꯥꯏꯁꯤꯟꯕ ꯌꯥꯒꯗꯕ ꯅꯤꯡꯊꯧꯅꯤ꯫ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯥꯕꯇ 1917 ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯀꯁꯥꯔ ꯂꯩꯕꯥꯛꯀꯤ ꯔꯥꯖꯅꯤꯇꯤꯒꯤ ꯐꯤꯚꯝꯗꯤ ꯀꯁꯥꯔ ꯂꯩꯕꯥꯛꯇ ꯖꯣꯔꯖꯦꯠ ꯂꯥꯛꯂꯝꯕ ꯖꯦꯟꯇꯤꯌꯥꯗ ꯂꯩꯈꯤꯕ ꯀꯁꯥꯔꯗ ꯒꯝꯚꯤꯔ ꯁꯤꯡꯅ ꯀꯁꯥꯔ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯅ ꯇꯨꯂꯥꯔꯥꯝꯒ ꯂꯧꯇꯨꯅꯕ ꯑꯃꯁꯨꯡ ꯇꯨꯂꯥꯔꯥꯝꯅ ꯂꯥꯟ ꯍꯧꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯩꯗꯤꯡꯉꯨ ꯃꯥꯔꯖꯦꯠꯅ ꯈ꯭ꯔꯤꯁꯇꯥꯕꯇ 1908ꯇ ꯃꯌꯥꯝꯕꯨꯡ ꯖꯣꯔꯖꯦꯠꯀꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯨꯕꯗ ꯃꯥꯏꯊꯤꯗꯨꯅ ꯑꯋꯥꯗ ꯆꯦꯜꯂꯒ ꯑꯃꯨꯛ ꯃꯌꯥꯝꯕꯒ ꯇꯥꯏꯁꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2 ꯄꯥꯟꯃꯤꯟꯅꯔꯒ ꯑꯃꯨꯛ ꯍꯟꯅ ꯈ꯭ꯔꯤꯁꯇꯥꯕꯇ 1918ꯗ ꯂꯥꯟ ꯍꯧꯕꯗꯁꯨ ꯃꯥꯏꯊꯤꯔꯗꯨꯅ ꯀꯁꯥꯔ ꯂꯩꯕꯥꯛꯀꯤ ꯈꯥꯁꯄꯨꯔ ꯀꯣꯅꯨꯡꯗ ꯂꯥꯟꯖꯦꯜꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯄꯥꯜꯂꯤꯕ ꯍꯤꯔꯝꯕ ꯔꯥꯖꯥꯁꯤ ꯒꯣꯕꯤꯟꯗꯆꯟꯗ꯭ꯔꯒꯤ ꯃꯌꯥꯝꯕ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯅꯥꯔꯥꯌꯟꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯈ꯭ꯔꯤꯁꯇꯥꯕꯇ 1912ꯗ ꯑꯍꯜ ꯂꯃꯟꯅ ꯍꯩꯅ ꯁꯤꯡꯅꯗꯨꯅ ꯃꯩꯗꯤꯡꯉꯨ ꯃꯙꯨꯆꯟꯗ꯭ꯔꯒꯤ ꯃꯆꯥꯏꯕꯦꯝꯃ ꯏꯟꯗꯨꯄ꯭ꯔꯚꯥꯁꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯖꯕꯅꯤ꯫ ꯋꯥꯉꯝꯂꯣꯟ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯀꯁꯥꯔꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯄꯣꯔꯝ ꯌꯥꯠꯄ, ꯄꯣ ꯊꯥꯡꯕ, ꯄꯣꯠꯆꯪ ꯁꯤꯟꯕꯅꯆꯤꯡꯕꯗ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯑꯃꯁꯨꯡ ꯃꯆꯤꯟ ꯆꯠꯄꯤ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯕꯨ ꯖꯣꯔꯖꯦꯠ ꯃꯥꯔꯖꯦꯠ ꯑꯅꯤ ꯆꯪꯗꯨꯅ ꯁꯥꯃꯨꯄꯟꯗ ꯈ꯭ꯔꯤꯁꯇꯥꯕꯇ 1903ꯗ ꯍꯥꯠꯈꯤꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯇꯦꯡ ꯄꯤꯕꯗꯤ ꯑꯣꯏꯊꯣꯛꯇꯕ ꯑꯣꯏꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯖꯦꯠꯅ ꯀꯁꯥꯔ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯇꯝꯗꯨꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯂꯝ ꯂꯨꯁꯥꯏ ꯆꯤꯡꯂꯣꯝꯗ ꯍꯥꯏꯊꯔꯒ ꯑꯔꯥꯀꯥꯟ ꯌꯣꯃꯥ ꯐꯥꯎꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯋꯥ ꯀꯣꯅꯨꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯩꯗꯤꯡꯉꯨ ꯃꯥꯔꯖꯦꯠꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯤꯈꯤꯗꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯂꯦꯞꯂꯗꯨꯅ ꯈ꯭ꯔꯤꯁꯇꯥꯕꯇ 1918 ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯀꯁꯥꯔ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯟꯗꯥꯕ ꯑꯁꯤꯒꯤ ꯊꯧꯔꯥꯡꯁꯤ ꯔꯥꯖꯥ ꯒꯣꯕꯤꯟꯗꯆꯟꯗ꯭ꯔꯒꯤ ꯃꯐꯝꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛ ꯃꯍꯥꯔꯥꯅꯤ ꯏꯟꯗꯨꯄ꯭ꯔꯚꯥꯒ ꯑꯃꯁꯨꯡ ꯂꯩꯖꯕ ꯀꯁꯥꯔꯤ ꯑꯉꯝ ꯃꯊꯧ ꯈꯔꯒ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤ ꯏꯟꯗꯨꯄ꯭ꯔꯚꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯅꯤ ꯑꯁꯤ ꯆꯥꯏꯅꯍꯟꯕ ꯑꯃꯁꯨꯡ ꯍꯟꯅꯍꯜꯂꯒ ꯀꯁꯥꯔ ꯅꯤꯡꯊꯧꯅ ꯀꯨꯝꯃꯩ ꯌꯦꯡꯂꯒ ꯊꯣꯔꯛꯄ ꯐꯣꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯋꯥꯐꯝ ꯄꯨꯈꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯔꯖꯦꯠ ꯃꯍꯥꯔꯥꯖ ꯖꯦꯟꯇꯤꯌꯥꯗ ꯂꯩꯔꯤ꯫ ꯃꯍꯥꯛꯄꯨ ꯀꯁꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯄꯨꯔꯒ ꯖꯣꯔꯖꯦꯠꯅ ꯂꯥꯟꯗꯥꯔꯛꯄ ꯉꯥꯛꯊꯣꯛꯄꯤꯌꯨ, ꯉꯥꯛꯊꯣꯛꯄ ꯉꯝꯂꯕꯗꯤ ꯀꯁꯥꯔ ꯂꯩꯕꯥꯛꯀꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯄꯣꯟꯊꯥ ꯊꯥꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯠꯇꯣꯛꯅꯍꯟꯅꯕꯒꯤ ꯋꯥꯔꯦꯞꯁꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯁꯥꯔ ꯅꯤꯡꯊꯧꯅ ꯖꯣꯔꯖꯦꯠ ꯃꯍꯥꯔꯥꯖꯀꯤ ꯃꯐꯝꯗ ꯄꯥꯎ ꯑꯁꯤ ꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯗꯤꯡꯉꯨ ꯖꯣꯔꯖꯦꯠꯅ
Kasar ningthongna thangalakliba wafam asida Kasar lebakta Marjit Maharajna landarakpadagi ngakthokpadu yabagi paukhum phanglamme. Mak masa thintadana Zendiadagi khas pura laklamme. Amasung Kasari lanmi singdugi langi sajen tawba lan auraibana chingba masamakna yangsilamme. Aduga Manaw Ibungo Gambhir Singh su mayambagi mateng panglamme. Marjit Maharajna Christapta 1938 ki December thagi ani suba chayonda Kasarda landanaba khongsa lakkiramme. Langi khongchat asida Miraipak ki oiriba phibam singgi I paw lobada Kasari lanmi singbo mayambung Chorjitna senapati oiraga Manaw Ibungo Gambhir Singhna thogallaga sem saduna leire haiba pawsi tare. Hairiba phibam asida Maidingu Marjitna Kasari lanmi singga lan mayoknabagi wafam thadokthiramme. Maramdi mahakna purakliba maitai lanmi laloi sing aduna mayambung Chorjit ki masak hek ubada Marjit masagi mayokta lepkhigani amasung magi mathakta thang haigattuna yantharakani haiba khangjarame. Maram aduna mahakna Kasarda landanabagi lakliba sidagi angamba pambai ama sijinaduna maitai lanmi singbu Maitrabakta halanki. Marjit kilandaba ngakhiba sidagi Chorjit Maharajna Kasar lebak ki tangkhai ama phangle. Aduga mahak ki tengbang khiba Manaw Ibungo Gambhir Singh da afangba lamdugi tangkhai ama amuk khaiduna machin Manaw Kasar gi mafam anida konung semduna Christapta 1919 dagi pankhirame. Hairiba I pawsing asi Ibungsi Narasinghana loina khomjelame. Amasung mabukningda Maitai ningthau macha singidamakta chauthoklamme. Adubu kuidre mathang chahida Maitai lebak awana thugai khre. Marjit Maharajna Kasarda Sri Govindaji puraktuna mayamba Chorjitta sinakhre. Ningthau oiningbagi mayai kaba koktriba nupaduna mahakna ningthau oinanaba Chorjit Maharajtagi lam nekhre. Amasung Chorjit Maharajna mahakki lam adudagi tangkhai ama amuk Manaw nupa Marjitta khaiduna Javri bonda konung lingkhattuna palhankhre. Aduga Maitrabak Manipurdi awana khongnet na hallamlaga Maitai pumnamakki khuntak leitaktuna awaba nangbagi laibakto ningthau phambal pambada ngauraba Marjitna pibiramle. Ibungsi Narsingha Maitrabakta khuntakpagi pawasida tawpham khangde. Maitai ningthaugi phambalda hakthengnana hek leiriba ningthau macha sing Chorjit, Marjit, Gambhir Singh, Tulajit, Waraja sina chingba amadi hak kanba yaba amadi thodang loba yaba Maitai ningthem cha singna kari kari tauribage haibasigi I paw tattana lauri. Manipurda Ibungsi Joy Singh, Hira Chandra, Yumjau Taba mahakki mayambung Jadu Singh amasung Majaibungo Raghav Singhna awagi michangda amasung mayokta taunariba singgi paw taduna chahi taruk haujenkhre. Aduga Kasar amasung Selecta Chorjit amasung Gambhir Singhgi British East India Company gi mateng launabagi lamjen amadi figri haiba amagi figri lelagi paw sing su tari. Gambhir Singhna lamjen thoibagi sa paikhiduna Manipur gi lanmi lup ama mahakki mingda Raja Gambhir Singh Levi thonduna Christapta 1913 gi April thada awa singna chahi sigi January da maikai ahumdagi Kasar tamna phujilakhi. Lan aduda British Singna sokna na makoi oijaba phangnabagi mityengdagi mateng piduna khongmi chamnga amasung sagol lanmi nifuna saraga British officer amana lan tambiba amasung lanjing basi lingkhatkhre. Maidingucha Narsingha paw pumnamak sitaraga mahakti mamanaba ningthau macha amasung ningthem cha singi mirak tinba ngamdre ko khallubada mathwai nungai mandaduna inariba tolaramna chingbada kari suwa hudokludana matomta kari tausige haina khalami. Awasingna Kasarda taksalakliba Kasargi telaina chingbada tengol saduna leiriba Manipurgi atatai oina Chorjit, Marjit amasung Gambhir Singh hingna piyu haiduna awa ningthauna hairiba sina chingba awa singi mapangalgi phibam sing asida mama lebak handokpa ngamgadra natraga ngamloidra haibagi palepham khangma ngamlaktre.
ꯆꯍꯤꯁꯤꯒꯤ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 5ꯗ ꯕ꯭ꯔꯤꯇꯤꯁ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯦꯅꯤꯒꯤ ꯒꯚꯔꯅꯔ ꯖꯦꯅꯔꯦꯜ ꯂꯣꯔꯗ ꯑꯃꯍꯁꯅ ꯕꯔꯃꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯐꯥꯎꯕ ꯄꯨꯔꯛꯇ꯭ꯔꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯥꯏ ꯋꯥꯌꯦꯟꯒꯤ ꯈꯦꯟ ꯆꯥꯡ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯂꯦꯞꯇꯨꯅ ꯀꯁꯥꯔꯒꯤ ꯈꯣꯏꯔꯦꯟ ꯄꯥꯠ ꯑꯁꯤ ꯃꯍꯥꯛ ꯃꯊꯟꯇꯅ ꯂꯦꯡ ꯑꯣꯟꯗꯨꯅ ꯁꯤꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯩꯇ꯭ꯔꯕꯥꯛ ꯍꯟꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯃꯁꯨꯡ ꯆꯥꯡꯗꯝ ꯊꯝꯂꯗꯨꯅ ꯈꯣꯏꯔꯦꯟ ꯄꯥꯠ ꯑꯗꯨ ꯏꯁꯤꯡ ꯁꯤꯠꯄ ꯍꯧꯒꯠꯈꯤ꯫ ꯃꯅꯥꯏꯒꯤ ꯑꯌꯨꯡꯕ ꯄꯨꯛꯅꯤꯡ ꯑꯗꯨ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯅ ꯎꯕꯤꯔꯕ ꯃꯥꯜꯂꯦ꯫ ꯃꯅꯥꯏꯅ ꯅꯤꯡꯖꯕ ꯂꯦꯡ ꯑꯣꯟꯗꯨꯅ ꯄꯥꯠꯇꯨ ꯏꯁꯠꯄ ꯉꯝꯍꯟꯕꯤꯈꯤ꯫ ꯃꯁꯤꯅ ꯏꯕꯨꯡ ꯁꯤ ꯅꯔꯁꯤꯡꯍꯒꯤ ꯋꯥꯈꯜꯗ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯏꯕꯨꯡ ꯁꯤ ꯅꯔꯁꯤꯡꯍ ꯃꯍꯥꯛꯀꯤ ꯂꯥꯏ ꯋꯥꯌꯦꯟꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯃꯍꯥꯛ ꯃꯁꯥ ꯆꯠꯇꯨꯅ ꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡ ꯂꯦꯕꯤꯗ ꯃꯤꯡ ꯆꯜꯂꯨꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯀꯔꯝꯅ ꯂꯥꯏꯔꯦꯟꯅ ꯃꯒꯨꯟ ꯉꯥꯛꯂꯣꯏꯗꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯀꯁꯥꯔꯤ ꯂꯥꯜ ꯂꯨꯝꯂꯤꯕ ꯇꯨꯂꯤꯔꯥꯝꯒꯤ ꯑꯆꯦꯠ ꯑꯀꯣꯝꯒꯤ ꯇꯦꯡꯕꯥꯡꯕ, ꯃꯇꯝꯗꯨꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯏ ꯄꯥꯎ ꯇꯥꯁꯤꯟꯕ ꯑꯃꯁꯨꯡ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯈꯟꯅ ꯅꯩꯅꯕꯗꯨꯗ ꯑꯗꯨꯝ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯟꯗꯗꯤ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯀꯔꯝꯅ ꯍꯟꯗꯣꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯋꯥꯈꯜ ꯂꯃꯥꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯍꯤꯁꯤꯒꯤ ꯑꯣꯒꯁ ꯊꯥ ꯆꯪꯉꯛꯄꯗ ꯏꯕꯨꯡ ꯁꯤ ꯒꯝꯚꯤꯔ ꯁꯤꯡꯅ ꯃꯍꯥꯛꯀꯤ ꯂꯦꯕꯤꯁꯤ ꯌꯨꯔꯣꯄꯤꯌꯟ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯗ꯭ꯔꯤꯜ ꯇꯝꯕꯤ, ꯂꯥꯟ ꯇꯝꯕꯤ, ꯈꯨꯖꯨꯈꯨꯂꯥꯏꯅ ꯆꯤꯡꯕꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤ ꯑꯃꯁꯨꯡ ꯑꯁꯣꯏ ꯑꯉꯥꯝ ꯁꯦꯝꯕꯤ ꯁꯥꯕꯤ ꯍꯥꯏꯗꯨꯅꯁꯨ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯂꯤꯡꯖꯦꯜ ꯄꯥꯜꯂꯕ ꯑꯀꯟ ꯑꯊꯧ ꯑꯃꯅ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯣꯏꯗꯨꯅ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯌꯦꯡꯁꯤꯟ ꯈꯣꯠꯆꯤꯟꯕ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯁꯤꯅꯆꯤꯡꯕꯒꯤ ꯃꯊꯧ ꯆꯪꯏ ꯍꯥꯏꯅ ꯆꯦꯠꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯁꯛꯁꯤ ꯈꯟꯕꯗ ꯈꯔ ꯂꯨꯅ ꯊꯣꯛꯏ꯫ ꯌꯨꯝꯖꯥꯎ ꯇꯥꯕꯅ ꯑꯋꯥꯗ ꯆꯪꯖꯐꯝ ꯂꯧꯈ꯭ꯔꯕꯅꯤꯅ ꯍꯦꯔꯥꯆꯟꯗ꯭ꯔꯒꯨꯝꯕ ꯊꯤꯕꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯂꯦꯕꯤꯁꯤ ꯂꯥꯟ ꯍꯧꯔꯥꯏꯕ ꯑꯃꯁꯨꯡ ꯇꯝꯕ ꯋꯥꯠꯂꯤ꯫ ꯂꯥꯟ ꯍꯩꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆꯇ ꯑꯋꯥ-ꯂꯥꯟ ꯌꯥꯎꯍꯜꯂꯝꯗꯕꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯈꯔ ꯐꯤꯕꯝ ꯐꯒꯠꯂꯗꯨꯅ ꯃꯁꯤꯒꯤ ꯁꯥ-ꯂꯥꯟ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯂꯩꯇꯟꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯅꯔꯁꯤꯡꯍꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡ ꯑꯃꯁꯨꯡ ꯏꯕꯨꯡ ꯁꯤ ꯅꯔꯁꯤꯡꯍ ꯃꯩꯇꯩ ꯅꯤꯡꯊꯧꯔꯦꯜ ꯒꯔꯚꯅꯤꯋꯥꯁ ꯃꯍꯥꯔꯥꯖꯀꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯃꯁꯨ ꯁꯨꯊꯥꯡ ꯑꯣꯏꯕ ꯃꯩꯇꯩ ꯅꯤꯡꯊꯦꯝꯆꯥꯒꯤ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫ ꯆꯍꯤꯗ ꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡꯅ ꯏꯕꯨꯡ ꯁꯤ ꯅꯔꯁꯤꯡꯍꯗꯒꯤ ꯆꯍꯤ 4-5 ꯍꯜꯂꯤ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯅꯕ ꯅꯤꯡꯊꯦꯝꯆꯥꯁꯤꯡꯅꯤ꯫ ꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡꯅ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯔꯁꯤꯡꯍ ꯀꯗꯥꯏꯗ ꯂꯩꯕꯒꯦ, ꯀꯔꯤ ꯇꯧꯔꯤꯕꯒꯦ, ꯀꯅꯥ ꯀꯅꯥꯒ ꯇꯤꯟꯅꯔꯤꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯤ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯤꯔꯛꯄ ꯑꯁꯤꯗꯒꯤ ꯅꯔꯁꯤꯡꯍ ꯑꯁꯤ ꯀꯁꯥꯔꯒꯤ ꯈꯣꯏꯔꯦꯟ ꯄꯥꯠꯄꯥꯟꯒꯤ ꯈꯣꯏꯔꯦꯟ ꯈꯨꯟꯗ ꯃꯍꯥꯛꯀꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯤ ꯇꯥꯂꯣꯏ ꯋꯥꯍꯦꯡꯉꯥꯒ ꯂꯣꯏꯅꯅ ꯂꯩꯔꯤ꯫ ꯃꯍꯥꯛ ꯇꯨꯂꯥꯔꯥꯝꯒꯤ ꯁꯪꯒ ꯃꯅꯨꯡꯗ ꯆꯟꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒ ꯎꯅꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯠꯈ꯭ꯔꯒ ꯌꯥꯆꯪꯕ ꯃꯇꯨꯡꯗ ꯈꯔ ꯊꯦꯡꯂꯞꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯦꯛ ꯍꯜꯂꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯏ ꯄꯥꯎꯁꯤ ꯐꯪꯂꯝꯃꯤ꯫ ꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛꯇꯨ ꯏꯕꯨꯡ ꯁꯤ ꯅꯔꯁꯤꯡꯍꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯃꯨꯛ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯅꯕ ꯂꯦꯞꯈ꯭ꯔꯦ꯫ ꯈ꯭ꯔꯤꯁꯇꯥꯕꯇ 1924 ꯑꯁꯤꯒꯤ ꯑꯣꯒꯁ ꯊꯥꯒꯤ ꯇꯥꯔꯤꯛ 8ꯇ ꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡꯅ ꯃꯅꯥꯏ ꯃꯁꯟ ꯊꯧꯒꯜ ꯂꯥꯡꯒꯟ ꯑꯃꯠꯇ ꯂꯣꯏꯅꯗꯅ ꯏꯕꯨꯡ ꯁꯤ ꯅꯔꯁꯤꯡꯍꯅ ꯃꯌꯨꯝꯗ ꯍꯜꯂꯛꯀꯗꯕ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡ ꯁꯤ ꯅꯔꯁꯤꯡꯍꯁꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯍꯦꯛ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯃꯁꯟ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯀꯔꯤꯁꯨ ꯑꯀꯤ ꯑꯊꯨꯞꯄ ꯂꯩꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡꯅ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ "ꯏꯅꯥꯎ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯅ ꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡꯅ ꯀꯧꯔꯛꯈꯤ꯫ ꯏꯕꯨꯡ ꯁꯤ ꯅꯔꯁꯤꯡꯍꯅ ꯈꯣꯟꯖꯦꯜꯗꯨ ꯈꯪꯂꯕꯁꯨ "ꯀꯅꯥ ꯑꯣꯏꯔꯕꯅꯣ?" ꯍꯥꯏꯅ ꯈꯨꯝꯂꯒ ꯆꯪꯁꯤꯟꯅꯔꯛꯄꯗꯗꯤ ꯁꯛ ꯈꯪꯅꯔꯛꯄꯒꯤ ꯃꯇꯧꯗ "ꯑꯦ, ꯌꯥꯝꯕꯨꯡ ꯁꯤ ꯑꯣꯏꯔꯕꯣꯏꯅ" ꯍꯥꯏꯅ ꯕꯦꯚꯥꯔ ꯎꯠꯂꯒ ꯊꯥꯡꯈꯨꯝꯗꯒꯤ ꯊꯥꯡ ꯁꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫
Raja Gambir Singh na tapthana inawi bungo thang do muktang thap na thamko Haujiki matamda Maitai gi mi ama mangba haibasi ima leibakki masa sagan tekhan bagumbani haina hairakpa wahi aduda ibungsi Narsingha tuminna uyungum leptuna leirammi Raja Gambir Singh na ibungsi Narsingha bo makha tana themjinduna makhoi ani gi mamanggi wafam bo laina samthoklaga matamduda makhoi ani da natana Maitai pumnamakki mangda taaduna leiriba Mama Lebak Manipur gi amasung mazati Maitai masa singgoiba thabak thauram sing puthoktuna khana nainabagi thakta pukhalaktuna ibungsi Narsingha bo mamittagi mapi tahanki machin manau ani makki pukning kisi thoknaduna taisimnaraba matungda pukchel khoijen tinana magi pukning gi wafam phongdoklame ibungsi Narsingha na Mahaki lai wayan changyengda hoiren pat isit keba amasung lengonda bi pat pehan kibana mahaki wakhanda maitrabak pu soidana handoppa ngamgani haibagi thajaba leiriba du paudam ki numit sidagi marai pak amasung majati gidamakta kathoklaba ibungsi Narsingha adumak thawai hakchang pumnamak khaktuna kathokre ibungsi Narsingha mayumda handana mayamung Raja Gambir Singh gi thogal tawduna chatkraga ibungsi ga dumak leiminakre ibungsi Narsingha na mayamung Raja Gambir Singha gi sananakta numit humni leiduna tamthiraba Burma Maitai jati gi tang tana yekna boiraba jati asigi makhuttagi Himalebak Manipur bo handoknabagi thaurangda silliba khujin thaurang masigi damakta British East India Company gi tengbang pumnamak lauba amasung phangliba pumnamak sugaina mayambungna liduna taramme aduga wanariba sigi pandam phangnaba Maitai lanmi lok Raja Gambir Singh Levi kauba sigi sifai singh bo Burma gi France Portuguese na singbana training piriba laloi singh bo lamba taunabada noptaba amasung makoi bo maithiba pinaba semgat sagatnaba lanmi singh bu tambi takpiba amasung ningthina yengsin kochin binaba mahakpu Raja Gambir Singh na thirakpani haibasi ibungsi Narsingha da khanghalami mahakna mahakki mathaugi mathakta pamjabagi thabakki makhun phanglaba sida maithong maka lamna noktuna mama Maitai leimabu khurumjarami Raja Gambir Singh amasung ibungsi Narsingha anina numit kharani leiminaduna waram pumnamak mamutta na ibungsi Narsingha da khanghalaba matungda Raja Gambir Singh na mahakpo East India Company gi awang nongpok lamdam gi headquarters oiriba Siletta Maikaya somgi oina thabak puduna leiriba British officers singi manakta puduna chatlaga sakhang maikhang nahalle hariba matam adwaida puchu ngobo British masa singna puchu ngobo Bharat masa singbo ikai khumnaba amasung ikai khumnaba utpasi yamna tangna thoklame makoina Bharat masa singbo minai misalgumna loinarame adubu makoina napu machu changba kuchu gi mioi sing oiriba mi singbudi ikai khumnadaba tawramde aduga makhoi gi maraktaso mathauna maringjen leiba salan gi marau sing mahai amasung akhang kanba lanmi lingjen chatpa Raja Gambir Singh budi matam pumnamakta harau taramna oktuna ikai khumnarame aduga makhoi gi Raja Gambir Singh na ibungsi Narsingha bu luna chana chetna tawbagi matawasina makoina ibungsi Narsingha bu su ikai khumnadaba ngamlamde Hariba Gambir Singh Narsingha ani punna Siletta leiminakhiba numit humni asigi manungda nini chanba August 9 gi numit aduda Raja Gambir Singh na Bharat Barsagi Governor General Agent amasung Silet ki Magistrate David Scott Mr. Tucker na singba British officer sing mamangda ibungsi Narsingha bo Raja Gambir Singh Levi ki commanding officer hapiramki ibungsi Narsingha bo Raja Gambir Singh Levi gi commanding officer hapkiba numit asigi mathangi numitta British officer Mr. Tucker na ibungsi Narsingha bo matik chaba commanding officer ama oihannabagi British amasung antarjati gi lanmi paring pathap ki oina leiriba drill parrot makal makha ayamba nongmai singi mahi masingi mathau changliba kayadu pukhalaklame hairiba training se matamduda
ꯙꯀꯥꯗ ꯇꯧꯔꯝꯃꯤ꯫ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯇꯝꯗꯨꯗ ꯑꯣꯏꯔꯤꯕ ꯑꯍꯥꯟꯕ ꯑꯦꯡꯒ꯭ꯂꯣ ꯕꯔꯃꯤꯁ ꯋꯥꯔꯒꯤ ꯃꯇꯝ ꯇꯥꯟꯖꯥꯒꯤ ꯑꯆꯤꯟꯕ ꯂꯩꯕꯅ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯕꯨ ꯍꯥꯏꯔꯤꯕ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩ ꯃꯁꯤꯡ ꯐꯪꯍꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯑꯣꯏꯅ ꯙꯀꯥꯗ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯊꯥꯔꯝꯃꯤ꯫ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯅ ꯙꯀꯥꯗ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯨꯃ ꯂꯩꯗꯨꯅ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯃꯈꯜꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯉꯥꯜ ꯐꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯅ ꯂꯥꯟꯃꯤꯒꯤ ꯃꯍꯩ ꯃꯁꯤꯡꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯀꯃꯥꯟꯗꯔꯁꯤꯞꯀꯤ ꯇ꯭ꯔꯦꯅꯤꯡ, ꯃꯔꯨꯑꯣꯏꯅ ꯅꯣꯡꯃꯩ ꯃꯈꯜ ꯃꯈꯥꯁꯤꯡ, ꯑꯔꯤꯕ ꯑꯃꯁꯨꯡ ꯑꯅꯧꯕ ꯃꯈꯜ ꯄꯨꯝꯅꯃꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯐꯪꯕ इहान हानबा मैतै मचाने। इबुंगसी नरसिंहाना ख्रिस्ताब्द 1914 सेप्टेम्बर था असिमा ढाकादा मिलिटरी ऑफिसर की ट्रेनिंग यावरुरगा ट्रेनिंग लोइदुना सिलेट हलक्लगा जात्रापोरदा राजा गंभीर सिंह लेवी की बेस हेडक्वार्टर द चटखिदुना लेवी की कमांडिंग ऑफिसर ओइना थबक पाइदुना अमसुंग लेवी की थौदांग लौदुना लैखिरमे। इबुंगसी असि लानमी ओइना पोलकपने अमसुंग लानमी की पुंसी ओइना हिंखिबने।